Class 10 tamliba Manos school suti tharba matung yumlumda halaklami lambida chatlingai nongsu kanna tarakhi satinsu yahodabana chotpa tare haidana achauba upambi amagi manakta nong tangladuna ngaihak nong hangba ngairami adubu nongdo kanman khibana tanglibado arima takhi Manos pukchot chotki masidi yararoi khanduna chotna yumlumda halai khara chalaga cycle sumu yaraktre as tauradawni amuk tanja sida mathanta sonje sauningna atopa upai leitre cycle do illaga chatpa tare yumlumda lakna matam su fana thengjin khre somdana yumgi myoisina halaktrina pakhatna bana loire khwaidagi wajaribadi Manos ki mamani milu pirang ihona thongal maigai yengbada ta awaba haibado oiki pukningda ichadubu karaida kanagida kamdauna leiramgaba masigidamak wajaribi mamane halakpa matamdi helabani ayuktagi chakchu chakidri ichado hainaringai Manos ichotchona changlai machena nangdi kadaida leiruiba ha aduro cycle do wa haiba loidringai mapana nongdo yam kalladi kaidroma pallaga layadro kadagi mayamana muk kaidagi panmano yam pamjabani nong shot pasimadi mamana tawelama puthoroktuna achotpa masambu taitok na haire nong sisu ngayakta di lepa yaribani chana yum yodri phawdi chalo kada na pinarondo hodoro nasado khara sagatnaba ima cha lola pubirage mamagi wado tabada Manos ki mitta I hore mamabu chena koladuna pukningda khanjai oh mamana machabo aduki matik nuksijabajani asengmani mamana machao oibagidamak matam pumbada yamna wajai